अहानबदा ngasi maru oiba pau Citizenship Amendment Bill gi mayokta Manipur gi mairoi singna Delhi gi Jantar Mantar mamangda khongjang sanction ki basing Delhi police na fazin kre CAB na Manipur da sokan dana ba center da takshin na ba Chief Minister N Biren ngasi Delhi gi damak Imphal thadokre amadi bill gi mayokta ngasi numidang pak sana maira gi khongchat chatkre Kurumjare ISTV pau mieng tabiri basing butaram nokjare hauji mapungai ba pau Citizenship Amendment Bill Rajya Sabha da pass taw yaroi bill asibu yaning de haina ngasi lamda masigi mahiroi lup taruk MSU dasam KSA MSF Suk amadi AMS na sinduna Delhi gi Jantar Mantar mamang da wakanifam chatakre Mairoi chame hena saruk yakiba wakanifam adugi matang da KSA gi President N Chetan na Mairoi singna sangchiliba khongjang asi mari leinaba singna khangjin gadabani taliba dimana si phangdriba phawba khongjang sangshin gani haike Manipur lagi hoi lakliba mairoi sisu beling doriba singa luktar na opostawi amusung lakadoi ba hing tang thang matoi ra janwai tang thang matoi da rai sabada present to ba sida akoi masibu yam kan khandem tawi amusung yaninde akoi side tagi mairoi amo oina akoi iramdum kan mabathau kai amusung leiriba indigenous kan mabathau kai basi akoi maliba BJP government amusung central government thamni amusung indigenous ki masta akoi adam leitana humble leitana akoi thawai thar thagani amusung I na cheli bago akoi hanba leitana hone ki gani amusung citizen amendment bill na akoi da merit amusung himri da se akoi mioi ma oina akoi khangba mi amusung masigi matungina akoi ki tawkadaba chapchaba thang tawkani abija ki thuda government ki puri chani amusung laiba akoi ki tepu akoi recommend toriba singda su aitasena masigi wafum masi serious oina lahoni Mahiroi lup taruk ki luchingba kyana saruk yakiba wakani famadu dapen da kholau kya sulauke tungda khongjang sanction ki basing Mandir Mark Police Station Delhi Police na fazin kre police na detain tawba asida ekhoi gi Delhi correspondent Roger Su yaukre Aji Parliament Street ki mamangda apunba satra luk tarukna Parliament Street ki mamangda hoji protest tawri makoina maroina akoigi Citizen Amendment Bill ase lokthok kadongni haiba wafam adu wafam asida kana tawri No, this is media. Media to Mainland India na awang nongpoki miyambu karamba miyeng na yengli haibasi ngasi Delhi Police na sata kiba thawong ngasina takle haina Desangu General Secretary Chital Oinam na phongdukle ngasi numidang Jam College campus ta lay by MSU ki office ta pangthokpa mahiroi taruki apunba pawgi mifam amada wafam asi phongdokibane magna makha taraduna handak Lok Sabha da CAB pass tarokpada awang nongpoki apikpa furup sing amadi lining laishon pumnamag murkhagadra haina mipaiduna khongjang sangshilakliba asigi sarukam oina ngasi Delhi da mahiroi chani romna democratic oiba mawong da khongjang sangshin bada nupi police yaudana nupi mahiroi sing amadi ima sing da chatakiba thawong mahiroi lup sing na yaningde mahiroi sing amadi ima ibel singbu sa san phubagumna phukiba gari da namsin khibagi thawong yaba ngamloi masina khongjang hena dum kangkhalakani haike MSF ki working president Lucky Konsamna ngasi fazin kiba mahiroi sing condition yaudana thadukadabane karigumba thadukdaba tarabadi makha tana thorakpa afa fatta pumba India government amadi Manipur government apugadabani haike amba apik purup jingi jati sing yosal lakanda akoi India gi loilam gi lenga kama
संतोंना बहोनरी बसी मसी अथुम बतम दे लेकोदबनी अमदी अखोगी CAB 2016 असी मसी चटनब सुंया यारो है वफम सी लुक्तरु की मुसन जरकांदा अपील तौजर Citizenship Amendment Bill na Manipur da Sokondana Center da Takshina ba Chief Minister N Biren ngasi Delhi gi damak Imphal thadokre ngasi Chief Minister na Delhi satringai da Gem Hall da pangtok pa Martyrs Day gi thoram loiraba matung da paumi da CAB na Manipur da Sokondana ba Center da Takshin ba yaba takshin gani miyam na mi pai biganu CAB na maram oiraga Manipur yauna awang nongpok ta leiriba tangdu leita da ba phiba mase Center da sabsana khangalagani Delhi da awang nongpok lamdam gi Chief Minister Singhu oiba CAB gi matang da mifam ama pangthokani mifam adugi tungda Home Minister yauna Center gi luchingba kaya unaduna bill asina Sogan bidana ba takshin gani hauzik miyam na mi pai ba pokliba si sabsana khangbaga loinana tungda khudong thiba thoroktana ba state government na tawba yaba thabak khudimak tawgani miyam na ka hena mi pai ba pokpidana pungning phathana lebiu haike The government is observing the situation and continuously urging the central government and conveying the apprehensions felt by the people of Manipur particularly. And today I am leaving for Delhi, and there will be a meetings of all Chief Minister of the Northeast with the Honorable Home Minister, probably day after tomorrow. So I will convey the message of the peoples of the state, the apprehension we felt. So I definitely urge to review the situation so that the doubt which is having in the mindset of the people of the state and the Northeast can be removed first. Then whatever the necessity for the nations can be carry on. But first, the apprehension which we are having, mainly the general people of the state, has to be clear first. So I will convey the message of the state, message of the peoples, and I will try to convince at the best level. Amaromda Citizenship Amendment Bill Rajya Sabha da pass tawdana ba Congress amadi MPP gi kangbusu Delhi chatnaba hokre Congress Party gi oina hana MLA khara Delhi gi damak chatkhaba matungda ngasi party gi president TN Hawkim na luchingduna MLA khara su ngasi nungthil Delhi gi damak Imphal thadokre Amaromda ngasi Congress Bhavan da pangthokpa Mahatma Gandhi gi leikhidabagi thoram yawba lakpa CLP gi luchingba hana gi Chief Minister Okram Ibobina paumising da haikhibada Congress Party na Delhi da AICC gi President Rahul Gandhi yauna center gi luchingba singa masung Congress Party ga satminari ba political party singi luchingba singa unaduna takshin gani bela sigi matang da BJP na luchingba lenga kasina thauna leina thengna de haina pendaba phongdokhe adu moina dileng tactics tawduna moi thauna leite moi gi chokri ne hena lu na lowe ba moi ba ngarang Nagaland gi state cabinet disalroga masigi bill si pass to wasuk ya roi hujik lei state government ja adu thona leina ongta low khibra ba moi hairu raga woi roi do wa lok sabha da already pass to khrab do akhoi Manipur sokta ba bill is the close ma hapchil hangeni bill do khoina haibidi hana withdraw to original bill do haibatare lok sabha da pass to khibje hana withdraw to ga da bani aduga joint parliamentary committee da thadaraga awan ko Bharat ta masigi bill sina khwaidai phabadi masina cover tawroi haiba ni khangde atu appropriate language ado hapaga bill su withdraw taraga madu hapchalaba matungda amu lok sabha da puthorkada baneba adu natrege di rajya sabha da hana lok sabha da pass tawro rajya sabha da amu samdokba haibisibu sibu ikai adugumba wa responsible loiba government amana admaina ga ngang thorko se akoi ikai akoi masidai da sigumba leipa ko iba issues dei da rajniti tawui wakhan leite Regional Party ama oiriba MPP gisu party sigi president Oinam Jugindro amadi general secretary administration Hawbizam Gitajen Maitaina luchingba team ama ngasi Delhi gi damak Imphal thadokre Citizenship Amendment Bill asi Rajya Sabha da pass to yaroi haina center gi luchingba singda takshin gani haina MPP gi vice president S Brozen na ngasi party sigi office da ISTV news ka unawada phongdo rakle president general secretary administration na India ki President Prime Minister Home Minister da apagi phire padu mayak chingna khangna ba memorandum abasu satlaga pigani ati apoi yoga moi invest tawlo gre adunda
NPP की दी citizenship amendment bill सी अकोई सुनिया यादी मसी मायों तो तुम अकोई ले पुने सी NPP की मायके दी तम Father of Nation Mahatma Gandhi na laikidabagi humudramati subaning sing thoram ngase Manipur lengak na sinduna Imphal gi Gem Hall da pangthokre thoramaduda Governor Dr. Nazma Heptula Deputy Speaker K Ravindro Education Minister TS Radesham amadi MLA kharasu sarukya ke thoramaduda Mahatma Gandhi gi mitamda lai sukatpaga loinana siren khonglaba matung minute ani 2 minute leptuna ikai khumnaba utke Manipur Pradesh Congress Committee na Sinduna Mahatma Gandhi na laikidabagi humudramati subaning sing thoram Congress Bhavan da pangthokre thoramadu CLP gi leader su oiriba hanaga Chief Minister Okram Ibobina luchingduna Mahatma Gandhi gi mitamda lai sukatuna ikai khumnabotke thoramadu hanagi Deputy Chief Minister Gaikhangam MPCC gi President Tian Haukip yauna Congress ki thaupubi kayana sarukya ke CAB gi mayokta ngasi su tongan ba mafam singda miyamna wakat khongjang sangshina ke Khurai lamlong kaithel da coordinating body Khurai na wakani fam chata ke khongjang asida core committee Manipur people against CAB 2019 gi member Jitendra Ningombana hauzik bill asigi matang da tongan na kholau lawbagi mahut apun bagi kholau mathau tare hai ke targadi ekoi kiram dam manipur moruna no istale ba yelong mi kangu suse samna haibada mongolo sen haiba mongolo people singi ekoi di saksu nato namba mi akoli kubo kangu suse masi loina mang khagani haibagi aki ba adu le badigi ekoi no istale ba loina assam adu tripura mizoram nagaland punna hauba ekoi hom saruk amu waina ekoi sanction mi chene sanction mani Moirang Kendra Apunba Nupilup Amasung Manipur People Against Citizenship Amendment Bill 2016 Napuna Sinduna Moirang Longkai da lambi tangkai thingjinduna wakani fam pangthokre wakani fam aduda tongan ba passenger gari singi driver dukan phambi sing amadi kethel phambi sing yauna maira paibi kege Moirang Kendra Apunba Loop ISCO Moirang Pansangi Thomi Singh Yauna Civil Society Gilusing Basing Su Sarukya Ke Mampil Gi General Secretary and Thabana Bilasigi Matang da Center Gilusing Basing da Takshin Bachat Libasi Apaba Maike Romda Laktrabadi MLA Humpu Loinana MP Marigi Matakta Miyamna Laurukpa Khongthang Khudingmak Masa Masana Yagadabani Haike Sanction Gare Chief Minister Yauna Karigumba Sanga Kanda, Sidagi Manipur Kani, Halba Bill si passed to Holoro and Sanga Kanda, Halapamatanda, ID, Yader, Halapatardi, Manipur Parzana, Lorokpa, Kongtang Kudimak, MLA Humpuna, Madu, Yazagadobani, Loina, after Inermo Marine Yazagadobani, Tasing not Holapamatanda, Bill withdraw to rare, have a port to Topira, oh, Hidena, I quigilam them the lady Parzana one and Izeri. Haukiba January Nipan da Lok Sabha na pass taukiba Citizenship Amendment Bill bu yaning da bafungdukuna Mahes Energy Institute of Performing Art na sinduna Kesampat Churasanpur Parking da wakanifam chatakre tongan ba Civil Society gi myoy sing yauna chatakiba wakanifam aduda bill asigi mayokta yaning da bafungdukpagi play card kaya sajinake Khongjang asi Kwagatel Soibam Laikai da Local Development Association amadi Laimaro Laisembat Nisaba na sinduna wakanifam chataki Sayang Kurau Makong United Club Ground su Kurau Makong United Club amadi Sayang Kurau Makong Women Development Committee na sinduna bilasigi mayokta wakanifam chataki All Mayang Imphal Kendra Mairapai Bilup na su Mayang Imphal Kaitel da wakanifam chataki Khongjang adu da hanagi Minister Ratan Kumar na Bill asina karigumba ek onduna chanaba tarabadi mapan gi musing Manipur da sangsilaktuna asuki matik awaba ama oigani haike urgisu paliba BJP sarkar na chapchabe stenama mase koi pibam thoyena khalli Manipur gi praja miyam na wariba masigi akoina akiba phawriba se masi kohanba mathau tai hairiba bill ase lok sabha dagi withdraw tawga dobani rajya sabha da masi introduce tawba yaroi haiba se miyam gi kholaw ase masi tabi gadawni hai wafam je thamjani Sugnu Kendragi Pangal Tabi Katil Dasu M Su Desam MSF KSA M Suk Amadi
All Pangal Tabi Merapai Big Club Signal Sinduna Wakani from Chatake, Zazing Kuno, Korsan Tabi, Amadi Tangjing Kunogi, Merapai B Amadi Club Signal Su, Zazing Kuno Community Hall the Kongjang Sanction K. Popular Front of India, Manipur State Nasu Thawal District, Sangayungpam, Nungpo Bazar, Dawakan Kongjang Sanction K. MSDO Sangayungpamga Kusamnaduna Sanction Kiba Kongjang Aduna, Belasi Handoktriba Fawba, Lupkayaga Luinana Kongjang Sanction Anaba, Sam Sari Hari. Asigi mayokta ikoi hanba leitana thabuk kayamuk atopa ikoi local leaders singa madi organization singa loina makha tabatu kayam pangthokna bagi namakte ikoi sem sabo loizare. Core Committee Manipur People Against CAB na lauthokiba matung ina ngasi mfam kayada mairagi khongchat chatkre Imphal West East Thawbal amadi Bisnupur District mfam kayada lekai gi mera paibi amasung club singna mairagi khongchat chatke Belasi Rajya Sabha da pass tabu yaroi khudakta handokadabani haina dabi tawke Langol National Game Bileski tongan ba mera paibi lup singna su nimidang da mairagi khongchat chatke Tera Lokra Kum Lekai Amadi Amudon Akam Lekai Apun Banupi Lupnasu Meragi Kongset Satke Lekai Dagi Haurukiba Kongset Aduna Uripok Lambi Fawu Satke Ngasi Numidangi Meragi Kongset Asi Yenglaga District Police Singna Akan Bangak Shin Bagit Tabak Lokotke Kurai area Dasu Tongan Ba Merapai Singna Meragi Kongset Satke Citizenship Amendment Bill Chanahan Bayaro Haina Arabti Awang Lekai Women Welfare Association Arabti Lilong Mapal Women Welfare Association Amadi Arabti Melekai Women Welfare Association na Puna Sinduna Meragi Kongchat Ama Ngarang Numidang Arabti Melekai Dagi Lilong Santipur Fawusat Kre Bilgi Mayokta Hauba Miyangi Hauda Lamdam Adongi Music na Saruk Yagani Hari Kongchat Aduda Yellow Missingi Hag Kangadabani Haina Kolau Kaya Lauke Merapai Bi Amana Bilasigi Mayokta Miyamna Sibat Changba Kangdana Kongjang Sanction Gani Haike CAB withdraw Togadabani Haiduna Civil Society Organization Singna Ngasi Numidang Chatlibab Meragi Kongchat Amadi Nongyai Hogadoriba General Strike Political Party Mapan CPI CPIM Fort Worth Bloc RSP NCP ZDS Praza BSP Amadi AAP na Sogot Khati Hari Irawat Bawanda Pangthokpa Political Party Mapan Asigi Apun Ba Paugi Mifam Amada CPI gi State Secretary L Sotin Kumana Bill Asigi Mayokta Thengnamina si Hairaga Bill Asibu Sana Hanana Ba Honariba BJP ga Matau Karamna Delhi da Satkadawribano Delhi da Satkiba Political Party gi Mihu Singh Aduda Political Party Mapan gi Mihu Singh Yaure Haikibadu Yaukiba Leite RSP Amadi AAP gi Mihut Yawi Haibadu Makoina Ming Hapsin Bani AAP gi Convener Thaudam Manihar Yaukiba Adu Party gi Oina Saruk Yakiba Nate Lengakna Drafting Committee da Hapsilaga Pukibani Party Mapan Asigidi Haujiksu Bill Asi Hando U Haibanatana Atopa Wafam Amata Leite Lakadoriba February Anida CPI gi National Secretary Binoy Visab Imphal da Laktuna CAB gi Matangda Wangangani Hari Maruina Hoi Political Party Mapan se Billasi gi Mayokta Thengarusi Haibasibu BJP Karam Sabina Gadageba Citizenship Amendment Bill Ado Madusana Nava Taksaliba Honoriba Kambuduna Billasi Sana Bigano Haidana Wano Munaba Maga Karma Satka Geheba Equity Raja Savada Hoi Political Party Mapana Equi Yam Kanda Tengarieba Billasi Mayokta Live Doors in the Billasi Sana Bigano Haibagi Kari rightly Bageba Madame Moya Punasa Mina Ningdeba Citizenship Amendment Bill na Manipur interesta karisu sokaloi hairaga BJP na luchingba political party kangbu amana Delhi da chaliba si bill asibu support tausi haina chatlibra haina CWC gi members su oiriba MLA gai khangam na phongdukre wafamasi mahaki quarter da paumi singa akhanana unaba amada phongdukhibane magna makha taraduna bill asigi matang da Congress party gi oinadi karisu hainingai leite haukiba ing solution tara Nepal gi parliament mifam da bill asi puthorak padagi hauna Congress party na yaningda ba phongduktuna lakibane bill asina missing yamjadaba apikpa frup singda maru oina awanong pok bharat da chauna akaiba pigani haibasi Congress na matam adudagi hauna haiduna lakibane state asigi oina su Congress ke MLA singi apunba delegate amana Delhi da satuna President Home Minister unaduna haktengnana wari sanabaga loinana Prime Minister da memorandum na chingba pisinduna lakibane belasina Manipur gi interest da karishu sokloi haina BJP gi wangang loi singna phongdokliba asi bill gi manungda yauriba wafam sing khangdana ngangba wafam ne chathagadori ba Rajya Sabha gi mifam da su Congress party na atopa opposition party ga loinana belasi pass ta
fangdanaba akanba pressure pigani bill asigi mayokta khwaidagi wangba protest ama tawba haibasi lamdam asigi miyamgi mihusing oiriba MLA humphuna akanaba assembly mifam ama kauduna khanabana oigani laibak thibadi government na assembly prologue tokshin kiba asi lamdam asigi miyambu singthana dabani amadi usittabani matam helaba matamda all political party gi meeting kauba miyamda tat tawani bill asina karisu sokhaloi hairaga all political party gi meeting kauriba asi bill asibu support tawsi haina kauribra miyam gi apambagi mayokta paliba lenga gasina leiroi hairabasu tawthorakpa thabaktadi miyam gi mayokta tawduna leide bill asigi matangda government ki subsaba firep ama lauthokadabani maduna taduna double standard oiba mawongda wangangduna leibana miyam apenba oiroi atuba matamda assembly mifam ama kauduna bill asi yaroi haina protest tahobana achumba khongthang oigani haike singal kari hai praja yaningeba adugumba mayokta khoi leiroi praja ayabada khoi leminagani khutna ari action na di praja ki mayokta leire sini hujiksi delhi da khoi chatlaga hairuni satki hairi base bill asi support to sakadori bra natraga bill asi oppose to sakadori bra hai base hangninge ase manipur praja singna bjp ki sarkar asida hangle baji nokhoi stand ase clear to biu double speak to biganu double standard to biganu nokhoi stand se bill se support to ribra oppose to ribra hai bedo modo sing praja ki mafam thambiu CAB gi matangda numit humni chupna chatharakiba motorbike rally lusin khre haina Socialist Students Union Manipur gi Secretary General Longjam Bhushan na phongdukre kaisam batalaiba mahiroi lub asigi office ta pangthokpa pawgi mifam amada Bhushan na makhatana rally adu masat amso RSP amadi ampasumga loinana chatkibani Manipur gi fam kayada chatuna miyamga Kanakibada, Labna Laiba, Miam Singdi, Bill Asigi Maramda Kupna Kangamde, Mahiro Lupsingna Nintina Kangan Badagi, Bill Asigi Mayokta, Leple Haina, Miamna Fundura Cre, Raja Sabada Billasi Putorak Laga, Pasta Unaba, Honorak Panimita, Miamna Akan Makongjang, Sanction Si Haike. Infal that's why the Hoi Karakatanga, Billasi Matang Kadi, Momutani Kang, but Yamba Manipuri, Baponka added Billasi. Gimatang no muta kangam da aduna lumanga sinsian thadazabadi yaw hobata agadi mi from Manipur mafam sin matungna mi pung ting khangam matam da apun magi kholaw ama la ba matam da yahudu mai pakani haiba thajaba chena thammagalonina mafam sinsin matunga chachabani Amaromda CAB amadi Scheduled Tribe demand gi matangda Kuki Students Union KSO General Headquarter na pawgi mifam pangthuktuna makoi gi oiba firep lauthokre Kuki inda pangthokpa pawgi mifam aduda President Pautun Thang Lufengna CAB gi matangda Kuki inpina su sawatkani haina lauthokhiba matung ina KSO na su miyamna sangsilakpa khongjang sing sawatkani adubu Scheduled Tribe Demand Committee Manipur na mitai singbu Scheduled Tribe on gani haina khongjang sangsinba amasung dawrak liba firep asigi mayokta lup asina lepli Maitaina Scheduled Tribe olakpa haibasi lamdam asigi tangdu leitaba fibamda akaiba ohelakani furu masel gi marakta thajanadaba amadi yengthinaba pokhangani masina tribal singi hakta mangan batanatana reservation amadi tribal gi lam singda akaiba pigani maramaduna issue asigi mayokta case ona lepkani haike regarding the citizenship amendment bill the Kukin B has already made its stance which is to oppose the bill. So tomorrow there will be a general strike, and so general headquarters will support this agitation against this gap. Citizenship amendment bill should not be passed in the Rajya Sabha, and we can tell the central government not to be so keen on passing this citizenship amendment bill in the Rajya Sabha. Kwa Kaithel Konjeng Lekai Club Kaithel Dagi Akham Lekai Faubagi Lambi February Thagi Manungda Semba Lushin Gani Haina MLAS Subasan Brana Fongdu Kre Lambi Asi 7 Bide Haina Lekai Miamna Lami Thingbai Kongjang Sangsilak Pagamari Lainana Ngasi MLA na Lambi gi Phibam Yangsin Bada Paumusing na Fongdu Kibane Magna Makhatana Miamna Thengnariba Kudong Sadaba Si Yengduna Work Order Yaudana Hana Semna Bahona Bane Masi Kangbiduna Miyoi Kharana Rasanti Tauduna Ihau Sagalakpada Miamna Yawiganu Masigi Mahuta Kari Leibage Haibadu Tanaduna Hena Apaba Maikaida Chatnanaba Honasi Haike Koilas Thabasi Paka Lauranganda Nuit Kiani the Koilas Havayagi
था निपान सही में फारे है दी यस अइंगोंद याय अदु नतब उनी था मनि खतंग बामिन बसिदा अदु थिन खंदोन तौनदना अखोइगी राजनीतिगी ओइबा अखु मियंगदा रानी तौबिगनु भोट का ननरब होनबियु प्रजा नुंसिहनबियु अदु मियोय खरखकी किनोदा थोइनसिनदा प्रजा सिंजु चतनबा अइना नौयागी कोंजें लेकागी प्रजा सिंग लमदोंगी हैनो खुनेंबिगी लाइसम लेकागी प्रजा पुनमक्ता इन अपील तौजरी कांग्रेस ना इंग सोल्यूशन तरामपलदा अमुक हना शक्ति पारक्तबदी मियामदा मिनिमम इनकम गारंटी स्कीम की खुतोंग साबा फंगनगनी हाइना हौगिबा तांग कुनिपानदा कांग्रेस की प्रेसिडेंट ओइरिबा राहुल गांधी ना वासकिबा वाफम अदुगी मतंगदा ngasi कांग्रेस भवनदा पाउमी सिंगा उनाबा मिफम अमा पांगथुखरे पाउमी सिंगा उनाबा अदुदा मणिपुर प्रदेश कांग्रेस कमिटी के स्पोक्स पर्सन देव बर्टन फोंगदोखिबदा अनौबा भारत अमा सेमगतनबा होनबदा लाइरबगी पनखै मखादा लैरिबा मियाम अमदी इचे इचल सिंह लाइरबा हाइबा असिदगी नांथोक हंद्रबदी ngमलोय हाइबा वाखलोलदा वासगसी राहुल गांधी ना सखिबने हाइबा स्कीम असे लाइरबा मियामदा डायरेक्ट हकथेंगना कानबा पिगदबा स्कीम अमा ओइगनी नेशनल फूड सिक्योरिटी एक्ट ना भारत की मियोय सरुक अहुम थोपगी अनिदा कानबा पिबा ngमख्रबगी मतुंगिना मसिसु माइ पाकने स्कीम असिगी मपुंग फाबा वरोल सिंह लागलिबा इंग सोल्यूशन तरामपलगी लोकसभा इलेक्शन की मैनिफेस्टो दा मपुंग फाना उबा फंगलगनी मियाम द कानबा पिगदौरिबा स्कीम असिगी पैसा असि अखनबा अहेनबा रेवेन्यू खरदगी अमदी अरेमबदा चार्जिंग तौरिबा पैसा सिंगदगी पीदुना मियाम द हकथेंगना कानबा पिगदबनी हाइखे KSO Langol Block की सिल्वर जुबली थोरम लांगोल प्लेग्राउंड ngasi पांगथुखरे थोरम अदुदा KSO जनरल हेडक्वार्टर की प्रेसिडेंट पाउटिन थांग लुफेंग लांगोल ब्लॉक की प्रेसिडेंट पाउगोलिन मिसाउ सुसरुक याके पाउटिन थांग लुफेंग ना CAB ना मणिपुर यावना अवांग नोंपोक लमदमदा सोगलकदबना कुकी इनपी यावना सिविल सोसाइटी ना लौरिबा फिरेब KSO ना सुसौगतले राज्य सभा दा पास तौबा यारोय हाइना संगशिन बखोंजंग सिंगदा KSO ना सुसरुक यागनी हाइरी मणिपुर सेक्रेटरिएट सर्विसेज एसोसिएशन ना जनवरी कुलुमदोइदगी संखिलखिबा सीज वर्क स्ट्राइक चीफ सेक्रेटरी गा पुन्ना फमिनदुना वारी सानबदगी यानबा पुरखिबगा लोइनना थबक लेपगी खोंजंग हंदोकले हाइरी हौजिक अतेन ब्रेक अमतंग लौजरे Northeast Ahanbo in the National Housing Bank wholly owned by RBI की license पंक्रबा Ministry of Finance Department की Financial Services Government of India ना Sarfasi Act 2002 की मखादा Financial Institute अमो इन सकंक्रबा प्रधानमंत्री आवास योजना Housing for All मिशन की मखादा subsidized loan पीबदा मांगजिल थारिबा पांचोबी Housing Finance Company Limited अमदी मसिगी subsidiary company सिंगे सिस्टर यावना पुन्ना ब्रांच तरा होम दोयांग दुकजरे मियाम financial facilities सिंग लोबी नबनिंग सिंगजरे पांचोबी Housing Finance Company Limited and its subsidiary group of companies. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. W Square Bold Alcohol-Free Perfume, 445 rupees only. Now in 10 fragrant variants. W Square, why wait? The Great Wedding Sale by Mobile Furniture. ब्रेक की मतुंगदा मयाम बुतराम नोकचरे मखाताबा पाउदा उखुल लंबी ऑल रोड हाइना खंगनबा न्यू हेवन दगी टोलोय जंक्शन अमदी लमलांग गेट ताबा लंबी असि चै 35 लेंगाकना सेमिदबदगी ngarang khulgi मियोय कयाना सेमजिनख्रे लंबी असि फत्तबना खुदोंग सादबा कया मायकनरे लेंगाकना अथुबा मतमदा लंदम अदोंगी लंबी थोंग सेमजिन बियु हाइना खुंजा अमना फोंदोरकले ꯈꯣꯡꯁꯦ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯅ ꯃꯇꯦꯡ ꯆꯪꯅ ꯌꯥꯝ ꯊꯨꯅ ꯃꯁꯤ ꯁꯥꯒꯠꯄꯤꯌꯣ ꯁꯦꯝꯖꯤꯟꯕꯤꯌꯣ ꯃꯔꯤ ꯂꯩꯕꯁꯤꯡꯅ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤ ꯃꯇꯦꯡ ꯆꯪꯃꯤꯟꯅ ꯁꯔꯀꯥꯔꯅ ꯑꯊꯨꯕꯗ ꯊꯕꯛ ꯄꯥꯡꯊꯣꯛꯄꯤꯕꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯅꯨꯡꯂꯨꯛꯆꯗꯨꯅ ꯑꯩꯈꯣꯏ ꯍꯥꯏꯖꯕ Culture and Rural Development Nabat Manipur Regional Office Imphal na sinduna nomagi oiba state credit seminar ama Imphal Hotel da pangthokre ngasigi seminar aduda Additional Chief Secretary Agri Letkogen Haukev Mary L Tangpua GM Officer in Charge RBI Imphal Kaman Khanal
SBI amadi General Manager Officer in Charge NABARD and Pravin Kumar Chingbana athoiba mitunglen singoina saruk yake tongan ba line department bank amadi NGO singi bihu sing yauna pangthokiba seminar aduda stakeholder singna insolution taramapal kungi tongan ba priority sector nipanda hadagadoriba sanfamgi state focus paper amasu putoke paper aduda apunba sanfam lupa crore lising ani chani yankima pandasmik nipan anini masigi manungda agriculture amadi masiga mari lainaba sector da crop loan oina lupa crore lising amachupna humputaret dasmik manga ani thadagadore sanfam sing asi sustainable agriculture practices haiba wakalol da thadagadabani thoramadu da chief guest oina sarukya khiba additional chief secretary letkogin haukipna Longmi Singh Damak Bank Amadi Mari Lainaba stakeholders Singna seminar Amadi discussion at Jingba Toduna Tabak Oina Pantong Naba Aiba Wafam Kaya Putok Labasu Mapung Pana Tabak Oina Utpangam De Maramaduna Low Singubana Chada Marfu Oibalandam Sigi Longmi Singh Damak stakeholders Singna Amata Oina Chatmin Naba Matoktai Haike. To be taken has to be confirmed by the owners who are staying around here. Double cropping. Do you have water? No. Can the farmer take any decision? No. In our government's meeting, we all talk about what? We all talk about development. Development of the farmer. But we have not done anything. I'm not blaming you, I'm also blaming myself. What are we doing? What are we trying to do? What is to be done? I have to think about it. Imphal Municipal Corporation gi luchingba singe thoksil yaningdaba phongdoktuna BJP gi cooperator ani party gi toktuna independent oina opposition da leinanaba pham thadopagi chepisin khre IMC gi opposition office da pangthokpa pawgi mifam amada ward number 3 gi cooperator Hizam Niton Chandrana magmasa yauna ward number 2 gi cooperator Thokchom Rupasandraga loinana BJP dagi toktuna opposition da leinanaba firep lore government amasung BJP da warobunate IMC gi luchingba singe thoksil sumthok haningduna khongthang asi lobuni haike Hoji Imphal Municipal Corporation gi hoji laiba phibam situation asida leadership asigi makhada ekoi lening da badagi ekoi tawjabani mamang dagi hauna already ekoi party high command da ekoi leadership sindokpio habigi ekoi yam han dagi ekoi BJP da lening ai so koi kala khana koi haijagi basu laikre adubo hoji laiba situation sida ekoi na masum laiba taragadi ekoi parja imai ben ekoi thajabi changwala kadaba dagi ekoi Bharatiya Janata Party dagi ekoi join tawjabani Cooperator Laishram Arun Kumarna IMC gi oina house na hokiba chahi gi August kuntra da laukiba warefna vendor card pibada athingba thamduna leiri wathok oiriba card pibagi wathoka sida cooperator chenable leiti haike opposition leader Taurangbam Indrajitna IMC gi mayor na ngarang media da Imphal manungda parking piriba ase authorized ni haina phongdokiba IMC bu lana lamjingna ba hotnabani lengakna mayor gi mathakta miyeng changduna cooperation asigi thabak thoram sing semdokna ba hotnabiu haike Kui the normal house meeting da Mari Leno parking gi adum officer sing da mahang instruction pi khrabani police puraga unauthorizing leiba parking sing do taktu ai ba adum gi hai gi lei madu koi kai gum tawna sai gadi documents pe koi di rei debate tawna na public sing da chamum nari ba aduga unauthorized oi riba anu parking sing je ya mamutta na karam na unauthorized no karam na unauthorized na tamna hai ba do chapchana puthok ngamni hai ba je poche ai thamjage maramadu na hoji paliba Imphal Municipal Corporation gi mayor se State government paibi riba akhoi BJP sarkar na atu matamda jingjin biradi yamna nungaini ha podo ai thamjai National Health Mission gi sarukama oina Health Directorate ki makhada RIMS ki Radiotherapy Department amadi Palliative Care Society lamfelga khusamnaduna State Palliative Cell na hojiki oina District Mapanda leiriba Public Health Center Community Health Center amadi District Hospital singda Palliative Care Service piba hore Sayasigi manungda District Taratarukma cover tobungam lagani haina Health ki Additional Director Dr. P. Sham Sundar Nangase Nagamapal da leiba Sangai Hotel da pangthokpa nongmangi oiba Palliative Care Sensitization Program da phongdokre Directorate of Health Services National Program on Palliative Program National Health Mission Manipur na punna sinba thoram aduda RIMS ki Radiotherapy gi Head Professor L. Joy Chan Palliative Care Society Imphal gi Secretary Dr. S. Jugindro WHO Collaborative Center gi Director Dr. Suresh Kumar Susarukya ke Dr. Syam Sundar na makhatana services si mai pak na sangshin bada mari leina ba NGO sing students volunteer doctor amasung nurse ki achoba thodang lei hai ke awareness lem daba kumyam khangam daba yamna
याम नमरो यो पोट नंबर कोइन लेर खंगम दबदो कोइ लेबिसि मैम खंगनबा मैम की knowledge the awareness of prognaba on as by effort कोइ डायरेक्टरेट की स्टेट पॉलिटिक्स सेल हाइद्रामा डॉक्टर तिलके सुरीना सिन लांबो इबिरे स्टेट नोडल ऑफिसर न केरला की हुजिकी WHO कोलैबोरेटिंग सेंटर हाइदिबा इंस्टीट्यूट ऑफ पैलेटिव मेडिसिन हाइबिसिकी डायरेक्टर याउना सिंजाबनी मणिपुर जासिंगी कासिंग क्वेतुन अनाबा यौननबा Sparse Leprosy Awareness Campaign ngasidagi hodokre National Health Mission amadi State Leprosy Unit Manipur anina khusamnaduna Awareness Campaign hodopagi thoram lamfelda leiba Medical Directorate pangthoke thoramadu Medical Directorate ki Medical Care gi Joint Director TS Surchandra State Leprosy Officer Dr. Wairibam Khoibi amadi Richard Leprosy Health Education Officer M. Devena Sarugyake State Leprosy Officer Dr. W. Khoibina Leprosy hariba anabasi malemdagi mutatnaba ngasi fawba kanna honari India da ing solution amaga chamapal marfu humdoi da anabasi pumut mutat kinaba program paikatpa horake matamadu da control program oirambadagi eradicate program onke Manipur da hauzik anaba kuntra marigi case lady ing solution ani taramathoi gi population gi matung ina yengnuragade sada taranipal dasmik amanipan oiri haike Joint Director T.A. Surchandrana Anabasi Matam Amada Ishorgi Saf Amadi Mamangi Mapokta Taukiba Karmagi Folni Haina Longnaduna Yamna Hantana Makoibu Yengbirami Matangi Sakolapagi Matung Ina Anabasi Mahik Amana Tokan Bani Haiba Kanglak Padage Hauziti Layang Mangamle Masina Naraba Singbu Hantana Yengbiroi Dabani Amadi Leprosy Lena Oigani Chingarabadi Matam Chana Leprosy Hospital that Lakpiduna Check Tok Piu Haike Ini ngasai kanayam sama hajar so koi amani di mea meeting di hongnya semai to bata bani sesuai to de eta nara si da bana te ida bajna lai 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 mun kadani haira to mea mun sando pe Allah encourage to National Health Mission gi Makhada District Health Society National Health Mission Thawal amasung National Leprosy Eradication Program Thawal na sinduna leprosy ki matangda awareness campaign ama Thawal wang matabada leba Chief Medical Office Complex ki National Health Mission gi conference hall da pangthukre thoramadu da Thawal Municipal Council gi ward number 35 gi councillor Ningthojam Santi District Family Welfare Officer Dr. Case as Memsa Devina Maru Ebemusing in a Sarukiake, Thoramadu da Leprosina Naraba Musing da Sililang Basingi Maike Dagi Achamba Kudol Pot PK, Taubalgi District Leprosy Officer Dr. K.S. Homeshona, Awareness Campaigner si Mahatma Gandhi na Leprosina Naraba Musing Damag, Hona Kibakaya, Adubuning Singduna Pangtupani Haike. ICM gi nauna saba mess amasung hostel block ki dining hall Deputy Chief Minister YJ Kumar Sangakre in solution ani kunithoi fawada Manipur gi lomi singi income saruk ani hengat hanana bagi strategy gi matangda workshop amasu hodoke thoramadu da Manipur State Cooperative Union gi President L Tompisak ICM gi Director Dr. N Ranjana Susaruk yake Manipur University gi Professor Amar Yumnamna resource person oike IGAR South ki Makhada Mapan Suba Sector Assam Rifles na Konta Halupta Leiba St. Thomas School da sewing machine amadi solar light pibaga loidana lemna laing bagi kem amasu ngasi pangthokre ngasi gi tharamadu da 9 sector gi commander Brigadier Amit Kapchel taramanga Suba Assam Rifles Mantri Pukhi gi commandant Prixit Dahayan Konta Ahalup Social Welfare Club ki President W Premchandra Laifam Khunau gi Pradhan N Firoza Susaruk yake Leba Kuntra Marigi Musing Saruk Yaduna World Bamboo Workshop February Maridagi Imphal da Horagani Forest Department ki Conference Hall da ngarang pangtho ki bathoram Amada Textile Commerce and Industries ki Principal Secretary P.Y. Faina City Convention Center da February Nipan Phawba Satagada Workshop Sigi Sarukama Oina Wagi Potok Utpa Stall Kunmanga Hangani Hafta Kangjebung da Su Handicraft ki Potok Sing Utkani Workshop Siga Mari Lainana Mapale Baktagi Delegate Sing Lakpa Hore Thoramasi Bapung Phana Pangthupangam na ba ban blockade na Chingbata Widana ba appeal toke Paugi Mifamadu da World Bamboo Organization gi Bamboo Ambassador Professor Nirmala Chongtham Trade and Commerce Industries ki Director C Athar Susarukyake Regional Outreach Bureau Imphal Ministry of Information and Broadcasting na sinduna Swas Bharat Mission Urban gi akhanaba outreach program ama miyam gi khongsat ka loinana Singjamai Kaithal gi akoi bada chatkre tungda Singjamai Community Hall da pangthoki ba thoram da
ROB Imphal gi Administrative Officer K Shoni Kumar, CDPO Imphal City, ICDS Project KSS Ragini, Bisnupur Municipal Council gi Executive Engineer S Noren Susarugya K. All Manipur Aided School Employees Organization gi Jeshina Taliba demand sing PU Aided School gi Oza Singbo DPC Tawduna 6 page chana halu haina demand Tawduna Kainau Thongka da leba MLA L Radakishore gi yumda thomjin kre JSC gi Wangangloi S Bimolna Manipur gi oina apun by Aided School chamangai marfu mangagi Oza lisingam ga chatruk humudani thoi asigi manungda DPC tawgadaba Oza chahum kulumdoi gi matam leplam laga yethokibani haike MLA Radakishona Education Minister Amadi Chief Minister ga punna phamina duna athuba matam da thabak ta onthokna ba khona gani haina thajaba pk mayam yo da singi demand ko pije gani to bodadi ekoi ta matam haibama en hajari ba ani si year go mudu within the ani si year ye sita ngai ko si January loira sinangai biro za hum ngai mon bi biro za hum to khana raga honorable Chief Minister ne Education Minister ne koi pullaga ya kai thuna koi pina na bhona ISTV gi thoram sing thawai yauna yengduna ISTV bu pukning thogatuna laklibi kaisampa thokchom lekai dagi konthojam ongbi rani na ISTV gi nupi staff marida kudol tamkhre staff sing adudi Manipuri news anchor Ranjana Elangbam joint editor Jayalakshmi Thangjam English news anchor Sanamacha Thongnawjam amadi Paumi Rina Nongmai themni makhoi marida nupi laktagi athoibi haiba mingthol piki Rani na hauji oiriba Manipur gi tangdu leita daba phiba masida leiba ki luchingma singna center da takshil gadawriba asi mai pak po orisinu hairi Manipur Pradesh Congress Committee gi OBC Department semkre Sawam Gunamani bu Chairman Jingsubam Uttam Kumar bu Convener haukre hauji amuka hana ten mabre amatung logjari with the world-class infrastructure with multi-purpose outdoor hall, kid-play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Matram. Just like Arjun, we love to let Vedika stay Vedika, Riyan stay Riyan, and Jia stay Jia. Because at Little Millennium, we make great efforts to preserve the uniqueness in every child so they can blossom just the way they are. And that is the first big step. Manipur ki ahanba 24/7 lamjingba capna miyam gi sebada leizari Manipur gi district sing amadi mapal lam sing da chananabagi book tobiu luhongbagi akhanaba discount su pizari contact tobira 1800102759 amadi 8794613154 break matungda mayambo amukana taram nokchare makata ba pawda Lions Club of Moirangna Satharakpa Free Medical Camp ki sarukam oina ngasi kumbi kendra gi manung chanba Saiton Bazar Community Hall da free eye screening amadi cataract surgery camp ama pangthokre MLAS Birana MLA singkhakta da inthoktu thamlabadi saukhatpa khunai ama oina ba khonabada thinthagani miyam punna khonamina batangai fade haike Naharol Thaudangi Assistant Editor Oiramba All Manipur Working Journalist Union gi member Oina Matam Sangna Leramba Sagolbal Tera Khamnang Leraktagi Thokchom Santiranjan ngasi Laikidre Senior Journalist Asina Laikitabada All Manipur Working Journalist Union na Awaba Phongdopaga Luinana Manipur Press Club ta Luchingba Asigi Mafam da Union gi President Brojendra Ningombana Luchingduna Leisu Katuna Ikai Khumnabot Kre Paumi Thokchom Santiranjan na Laikidabada IPR Minister TS Bishwajit na awaba phongdokre February tarada pangthogadoriba Nipalak Suba SSS Manifa 2019 Kaksing Dramatic Union gi auditorium da pangthoklagani iramasigi matang da ngasi lamfelda leba film forum gi office da pangthokpa pau gi mifam amada forum gi chairman S Mangol Jauna
award asigi screening January 18 dagi 19 fawba jury mangana yengduna pangthokre nominee changlaba sing award yenthokpa nimitta mahut tharakpagi mahutta masa masa oina lakbiu site seva samiti kaksing amadi film forum na manapi bagi thauram pangthokliba film na khwaidagi phaba exhibition amadi khunai gi mingselni hairabanina film yokhatnaba pandamda pangthokpani haike isangaba singna aikoigi masa laktana mahut ama he tharak pisa mise masimatang tawbidana ba film forum gi maikai de su ningsing jari maramdi sahitya seva samiti film forum thaunana silisi kari sunate film promote tauna bani manipuri film chaukhatna ba hingatna ba hona bani na manipuri film bu pamjari ba artist sing aduga crew members sing any technician khudimakna hek nomination changi haiba changda ba miyo su dumak lakpi geda bani adubu nomination changa ba khudimakti soifadana lakpiyo haiba appeal simatanga aina tawjari Kadana Sinduna Nisana Mahire Kunaida Piba Chaiteng Haiba Hiramda Academic Awareness Program Ama Yumnam Hudrom High School the Pangthokre Tharamaduda School Sigi Headmaster Thongaujam Manglemba Kadagi President in charge Hizam Priyo Kumar Vice President Ningthaujam Doren Susarugyake Secretary Finance Gitchandra Mangangna Resource Person Oike Trained Nurses Association of India Jenims na nimit nini mass casual leave lobagi khongjang sanction gani toramba adu haujuk chathariba MBBS University examination amade miyamgi interest ta matam khara handokle adubu February maridagi makhatana mass casual leave ki khongjang chathabayai hairi Kunaya Sibu Kansi Hairabadi Party ki Wakalol Tungoi Naram Laga Miyam gi Haiba Wakalna Mang Thaduna Chumba Khara Tawba Mathau Tai Haina Moirang Kendra da Mirep Oikiba Thongam Santina Uzwala Scheme gi Makada gas connection piba gi thorom da haikre Moirang Kendra Progressive Front na Sinduna Trong Laubi Awang Lekai Community Hall da Pangthokpa thorom aduda Kwakta Municipal Council gi Vice Chairperson Muhammad Naziruddin Amadi Ward member kaya susarugya Gramin Bitrek Moirangi Makada Anisubo oina pangthokpa thoram aduda Thongam Santina Makata na haikibada Saukatpa Kunai Ama Ohensi Hairabadi Pattaba Tawba Luchingba Sing Paratambi Batangai Fadri haike Delhi Police ta thabak tawbi Manipuri nupi oinam sila sanu da Ananda Organization for Society Development Award piduna ikai khumnabot kre mahakna Delhi Police amadi community members singa loinana Delhi da uchara kaya thakibada laukiba thodang angang singda lemna education pibadat natana lairik amadi kolom lemna pikiba lukravi sing amadi kana lejadrabi nupi singi damak mateng pangkiba kaya bu sakangduna award recipe bani hari Ministry of Women and Child na Laibaga Sigi Mathau Ningtina Tauba Anganwadi Worker amasung helper sing khangatuna piba National Award Bisnupur District ki oina phangnakraba upopi awang laikai ward number 10 gi Anganwadi Center gi worker Lairenzam Somo amasung center simaki helper oinam ongbi dane opagi tharamama upopi Ivudau Suraren Sanglen Community Hall the Pangthokre upopi Women Front Organization amadi upopi Youth Development Committee na sinduna pangthokiba tharamaduda National Awardee Anida Achamba Kudol Tamduna Ikai Kunabut K. Helping Hands Yari Pokna Anirak Subo Oina Sahi Yamlaba Al Sinda Kudol Tamduna Ikai Kumnabut Pagitauram Sedo Yari Pok Bazargi Community Hall the Pangtokre Yari Pok Bisnu Naha Yari Pok Bamon Lekai Yari Pok Bazar Dagi Nupanupi Hal Marfutarukta Kambal Amamam Kudol Tam K. Kwakatel Konjeng Lekai dagi Kongkham Gangarani gi imungda Uzwala Scheme gi Makada gas connection Kendra gi MLA na Phangan baga loinana imung asigi phanghom thokpa kudung saba sing phangananaba thabak laukalagani haina MLAS Subhasandrana imung manungda thajaba pikre ISTV na Mamit Udrabi Gangarani na machanupa aniga loinana wana chegi khaw saduna leirambagi akaknaba paw ama sandokraba matungda mahaki imungi damak lengak amadi miyoy kayana mahaki imung manungda mateng pangbirakpada Gangarani na nungaiba phungdokle MLA Subhasandrana Nauria Pakhang Lakpa Kendrada Lisang Sitna government na lairaba imung singda phangangadaba kudung saba sing phangpham thokpa miyoida phangandana michang sanga yengduna pirambana lairaba imung singna hena awaba mayoknarambani mahaki maikaidagi imung asida phangpham thokpa kudung saba sing phangalagani haike All Community Development Organization More Ekodom na Sinduna Pangthokiba numit nifu mangani gi oiba free coaching camp nga solution kre loisin bagi thoramda More Ekodom More Commando gi DSP Thomas Tokchom Ekodom gi Vice President TS Buddha Maitaina maru oiba music ona sarukya ke mairoi singi oiba coaching camp ama lemna pangthokpagi damak mairoi singi maikaidagi Ekodom bu thagatpa phongdokna ke
Hauji sanagi pau lobirase. Ngasigi sanabagi pauda cricket. Khangabok Basu ground as a Thariba Kun Subas that level open DMT tennis ball cricket tournament SDC Thobalna KCC Khangabopu goal Yankai Mathoida Thoiduna winner Oikre tournament asida SDC gi Elvis Horjitna man of the match S Vitesh Horna man of the series take Dakshin Bagi Thoramda SP Thobal Goktam Susarukaduna Manamathum Singh Yentoke Humpumathoi Suba Sisi Mitta Sarugyagadaba Athletic and Football Club AFC Thobal Atokpamgi Sanaroi Amasung official singi uniform Yantokpagi Thoram Ngasi Atokpam Awang Lekai de Leba Nilamadab Community Hall the Pangtukre uniform sing adu Takhelambam Deepak Sharma Hizam Inau Amasung Thongam Ibungona sponsor Topane Kumbi Kendra Gimanung Sanna Saitapur ground at Tarakiba Kendra Sigi Oiba 7-man aside league football tournament Ngasi Lusin Kre Lusin Bagi Tharamda Saurakom Ongbi Sorojini Kongban Tabam Ajit Mitei Kongban Tabam Johnson Amasung M Arun Mitei Su Saruk Yake Taramanga Suba Kangui Inter-Ward Tournament ki league round match loikre. Hayeng dagi quarter final round horagani. Nasisana ki ba league ki aroiba match ta ward number 14B na 16B bu anishno da thoikre. Ward number 13A na 7A bu goal marishno da thoikre. Makataba sana bagi pau buen thogjam dagi amuk fangbigani. Humpumathoi Suba Sarsorsan Singh KCSI CBE Memorial Invitation Football Tournament ki ngasi sankiba match singda Rao Impal East amadi NCC Impal West mai pakre LYCC Sandel amadi UBSA Kaksing Sathariba Tournament asidagi lehore All Manipur Football Association na sinduna tha sigitang kunipal dagi Manipur gi masak narba team kuntra mathoi na saruk yaduna Kumalampa Artificial Tub Ground Sathariba Humpumathoi Suba Sarsorsan Singh KCSI CBE Memorial Invitation Football Tournament ki ngasi sankiba ahanba match ta Rao Impal East na LYCC Sandel bu goal taru amada maithipa pikhibani match asida mai pakhiba Rao Impal East ki goal singadu Sanshona match ki Marfumathoi Suba madi Marfu taruk suba minita goal ani sanki atopa goal mari aduna Khangam Horam Lamjingba Mayon amadi Jiteshorna match ki kun suba kulumdoi suba Kunthratare Suba madi Yankai Nipal Suba minita sankibani match asida maiti kiba LYCC Sanden gi amatangarba goal adu Michael na match ki ani suba minita sanki tournament asigi ani suba match ki sanakibada NCC Impal West na UBSA Kakchingbu goal mari amada maiti piki match asida mai pakiba NCC Impal West ki goal singadu NG Bisorjit na match ki kuntare suba Yankai Nipal Suba amadi match ki api matamgi ahapa minute amada punna goal ahum sanki atopa goal aduna Ice Anil Kumar na match ki nipamanga suba minita penalty da sankibani match asida maiti kiba UBSA Kakching ki amatangarba goal adu Rita Anal na match ki Taramathoi Suba minita sanki match asida NCC Impal West ki Sanaroi L Joshi Kumar da match conduct tokiba referee na yellow card utki Hayeng match lairoi Sathariba tournament asigi mathangi match mathang thagi February tang amagi ayupung Taramathoi makai tabada ahanba match oina SYDA Thobal amadi Sai SCG Bisnupur ga sanagani ani suba match nungtilpung ama makai tabada AFC Thobal amadi SFC Senapati ga sanagani United Veteran Football Association Manipur gi miyang makhada KC Sharma Memorial Trust amadi SSC Sektana Sinduna ngasidagi club asigi grounda team Nepal na grubani thongna khaidoktuna ahanba KC Sharma Memorial Trophy Veteran Football Tournament hokre Haudopogi thoramda social activist KS Ratan Kumar Neroka Football Club ki president TS Arun Kumar UBFM Manipur gi treasurer TS Jiten na thoram mapusing oike Pangthoka doriba tournament asigi ngasi ahobo namit ki sanakiba match ta Musa Wangkhaina FBFA uyumpokpu goal ama sinoda maitibu pikre Musa Wangkhai gi mai pakibki goal adu Gandhi na match ki kuntra mari suba minita sanki hayeng nungtil pung ama tabada Sangai FC thangmai banamadi Pram Impal ga sanagani
Imphal West District Football Association na sinduna tha sigi tang kulumdoi degi team tarani toin group ni thokna khaidoktuna Pamyal Ground Paswai da sathariba Anisuba SS Mani Sharma Memorial Third Division Football League ngasi sanakiba ahanba match da USC Phayeng amadi Juvenile Terra Sapam goal amata sanadana draw satkre Anisuba match ki sanakiba dasu NISC Lairenjam amadi MSC Malom goal ani sanaduna draw satki NISC Lairenjam ki goal ani edu El Dinel na match ki kuntaruk suba madi nipu taruk suba minita sanki MSC Malom ki goal ani aduna Gainik Thang amadi and Bikina Merski Tara Subamadi Humpumanga Suba Minita Sankibani Mersasida NISC Lainjam ki Sanaroi El Amarjita Mets Connect Tokibare Afrina Yellow Card Urki Satariba League Asigi Haying Tilpung Tarani Toiga Minitra Manga Satpada IFA Lampen Amadi MIC Maharabiga Sanagani Anisuba Mets Tilpung Aniga Minitra Manga Sapada YOC Iro Maizro Amadi KYC North Kurkulga Sanagani SBR FC Nongdamna KFC Kuraibo Maitibu Piduna Satariba Ahum Suba Popuka with 11 under 17 9-man asset football tournament ki Ahum Suba position gi mana lokre Paradise Union Pongdumbam na sinduna tha sigitang mapaldagi team taratarukna group mari thongna khaidoktuna club asigi ground Satariba Ahum Suba Popuka with 11 under 17 9-man asset football tournament ki ngasi Ahum Suba position gi sanakipa match ta SBR FC Nongdamna KFC Kuraibu goal taruk amada maitibu piduna Ahum Suba position gi mana lokibani SBR FC Nongdam gi mai pakibi goal singadu Ronaldo amadi Nobet na goal ani sanki atopa goal ani eduna Rama Data amadi Uttam Kumar na sankibani match asida maiti khipa KFC Kurai gi amatangarba goal adu Yasir na sanki BFC Team A Sayang Lanchen BFC Team A Tabungkhok Marup FC Hairog amadi Laija FC Game Village Sathariba Mari Subaniles Wahimam 11 Open Futsal Football Tournament ki semi final sangkhre Niles Wahimam 11 Open Futsal Football Tournament Organizing Committee amadi Usha Bhavan Club Sagolbal Sayang na sinduna tha sigi tang taramapal ligi team kunna group mari thokna khaidoktuna Sayang ground Sathariba tournament asigi ngasi sanakiba ahanba quarter final match ta BFC Team A Sayang na Lanchen BFC Team B Tabungkhokpu goal ahum anida maitibu piduna semi final sangkibani ani suba quarter final match ki sanakibada Lanchen BFC Team A na RFC Khamnam lerepu penalty de goal ahum anida maitibu piduna semi final sangkhre ahum suba quarter final match ta Marup FC Hairongna Dress House FC Paswaibu goal mapal ahum da amadi mari suba quarter final match ki sanakibada Laija FC Game Village na Mama FC Sagol Balbu goal ahum amada maitibu piduna semi final sangkhre Sathariba tournament asigi ahanba semi final match tha sikitang amada BFC Team A Sayang amadi Lanchen BFC Team A Tabungkhoka asanagani ani suba semi final match ta Marup FC Hairog amadi Laija FC Game Village ka sanagani Thagachari makha tawa pauda ngasi nomagi oiba ingasagi pau Environment Directorate ki phangkiba ngasi oikiba inga sa amadi nungji ki pauda khwaidagi sakiba Celsius degree 16.9 Nepal khwaidagi ingba Celsius degree 3.5 Nuksita yaw ising manilgi sang maximum da sa number putara 3.8 ahum minimum da sa da kun 3.8 oiki ngasigi nong suki pagisang sino dasmig ama millimeter ni Hauzik atay pauda Editor's Choice ISTV News ki ngasigi Editor's Choice da CAB gi matang da opposition amasung ruling gi marakta awai akhum mathang adumak thorakli Opposed the way the Congress ki MP ani outer ga inner ga ni leba sino wangang bi ba mayam ubi ki ba yaw bi bra yes lok sabha da walkout to wai bi intention no lermani atai te issue da lep ga law parliament bo function to honde adu bi sigi amendment bill si matang di walkout to wai di hayang Rajya Sabha ru yeng se opposition na majority of the Congress yang khai si walkout to thok ra di Rajya Sabha so bill si pass to bi ari ne adu di Congress hayang Rajya Sabha ru walkout to bi dori bra adu di praja Manipur praja yam la thingai oidori
मकोई मुन्ना खंगदब माली खंगबीब फै खंगलगसु ngangbीब फै कांग्रेस की लीडर सिंह एमपी सिंह ngang me yang ngang makanda masing yami matagum nampu hason nampu hafu tor pada merit te chattaba consequence the feel to bidaba marmaduna masikana ponate akodi yadi ko have ut point the highest form of protest has batare ko workout to khibane khara khangna nangani masa khaina khangla kanda nangani haujaroi bada maroi ba pau amukhana Citizenship Amendment Bill ki mayokta Manipur ki mairui singna Delhi ki Jantar Mantar mamang da khongjang sangshin ki basing Delhi police na fazin kray. CAB na Manipur da sokan dana ba center da Dakshin na Chief Minister N Biren ngasi Delhi ki damak Imphal thadok kray. Madi bill ki mayokta ngasi numidang pak sana meragi khongchat chat kray. Siguro ni dia estimate na pisa pa matang solution jare miyeng tabiri ba singwa mukahana